Sapamcha Jadumani Gauba Mioi Amana, driver Puyamna Hantaba Maonga Ikaiba Piki Bagidamak, Lebak Miam Kangna Sengdoraktrabadi boycott Taugani Haina, Nasi Ayuk, Ziribam Giziri News Network, JNN Conference Hall the Pangto Kiba Paugi Mifam Amada, All Ziribam Road Transport Drivers Union, AJRT DU ki Secretary El Maniton Singna Pau missing the Fongtokre. Mahakna Makata na Hai Kipada, how Kiba December Gikunmatoida, None District Manung Channel Laiba, Kaupum Gilungsai, Lambida, Laibak Tiba Todokta, Oza Amadi Mahiro Sing Lake the Batuda, Driver Buyamna Larik Haitaba Amadi, Driver Singbu, Tawai Usita Bagima Onga, Sapam Zaza Dumaniko Bamue Amana Hai Kiba Wafam Adu, All Ziribam Road Transport Drivers Union, Nakandem Tawi. Gari thauring aida lambi da leiba kakcheng ama fawba takning daba driver singna mamal yamlaba thawai kaya puduna chaliba aduda karamna accident thokhaning gadage haina El Maniton singna fongdorakli sapam jadu manina athuba matamda miyang khangna sengdoraktrabadi mahakpu social boycott tawgani haina paumi singda makhata na Manitona fongdokhi ngasigi paugi mifam aduda finance secretary K Anil Singh joint secretary S Roman amadi publicity secretary N Arun Singh su sarukyaki Tungi Yumbirel Singbo Pukning Thogat Pagi Saruk Ama Oina Khergauta Laiba Youth Voluntary Association Yova Club na Sinduna Ketrigau Part 1 Amadi 2 Dagi Tongan Tongan be exam sing Amadi Sanaba Sing the Mai Pak Laglaba Sing Bungarang Taram na Okre Atoy Bamitong Giwarul Piraduna Ketrigau Kendrugi MLA Siknurul Hasana Mahiroi Sing na Thawai Chang na Hotna Duna Tungi Punsida Mai Pak Pamiyoi Amamam Oina ba Hotna Gadabani Matam Ngak na Chatpa Tauriba Thapak Sing da Mining Thina Onsinba Isada na Thazaba Thawai Chang na Hotnaba Mathau Tai Haiduna Mahiro Singi Pukning Chingsinki CM Biren na Haudokiba War on Drug ki Matang da Paladuna MLA na Hai Ketrigau Kendra da Leriba Drug Seller Sing Atuba da Tokpi Hauro Nadrabadi Lenga ki Maikai da Gipai Khatlaba Thabak Thoram Sing da Isa na Daita Pujaga Bani Haina Aroibo Oina warning Tauki Thoram ki Saruk Ama Oina Sanaroi Tharaga Makok Matang Tarakraba Mioi Chani Yankai Henbada Mana Sing Sinaduna Pukning Thaugatki Khergau Yuba Ground da Pangthokiba Taram Nokpagi Thoramasida Ketrigau Kendragi MLA Siknurul Hassan Social Scientist Dr. Dhanabir Laishram na Chingbana Sarukyaki How Kibapung Kunmari da India da Nauna Mioi Chamaga Marfutara Mari COVID positive oire Laina Asina Maram Oiraga Laikidaba Miyau Kidre Fagalakpagi Changcha da Marfutara Nipan ga Dasming Nipan Suino Oiri Apun ba confirm case na Koti Mari Lak ni Futaruk Lising Humudra Tare Chohum Supna Ani Yaukre active case na Lising Ahum Chamri Kun ga Nipan da Hantarakle Laina Asina Maram Oiraga Laikidaba Migi Masing Lak Manga Lising Kuntra Chatruk Marfutara Mangani Laina Asida ki Naba Faduna Disars Taukiba Migi Masing na Koti Mari Lak Nifumatoi Lising Nifu Humdoi Chamaga Humudra Mapani Laina Asadagi Ngak Thoknaba vaccine kap thokiba apun mamigi masing na Koti Chani kun henkre Malem yu oina COVID lai chana khwaidagi na sokalaba laibak sing